Lakling asidi Ningol Singi Nungonba Numit Ningol Chak-Kouba. Masi Ningol Chak-Kouba 2020 Numit asina lakpasida Leinana Khundrakpam Malimgi Maitai Ichil Inaw Singi Mafamda IPAK Mediagi Mahut Sinjaraga Jaya Khundrakpamna Yaipha Paojel Pibirakpa Leinana Khurumzari. Hiyangai gi nini panba Ningol Chak-Kouba Numit asina lakpasida IPAK Mediagi Khuthangda Miyamna Pibirakpa Yaipha Paojel gi paudam asi sandokjari. Ngasi inkumja lisingani kungi Ningol Chak-Koubana lakpaga iroinana malemgi mafam khudingda leiriba Manipuri Ningol singi mafamda aihaki taraptagi akogi nungaiba amadi nungsiba paujel pijari. Mayamna hena khangnarabani akogi Ningol Chak-Kouba sina Manipurda amadi Manipurgi miyamda mabung mopagi achetpa marido chahi khudingi amumu hena fagathanba hena chesalhanba adugumba harau kumai amani aduna hairiba Ningol Chak-Koubaga iroinana handak asi akoi COVID-19 pandemic na maram oidana hanagumna yamna nungsi janana natraga ha pak sanna pangthokpa ngamdragasu thamoigi nungsiba adudi handharoi aduna Ningol Chak-Koubaga iroinana mapuna thaujan bidana COVID-19 pandemic ase loisangraga mabung mopagi lainariba tatna thanaba yadraba mari se hena chesanba amadi hena mara tappa leiba hena mara tappa prithvi ma purakpa oirasanu haina aina mapugi mafamda thaunijari. Hiyangai thagi nini panmana lakpada Manipurda leiriba sing amasung tamgi Ningol bikayagi thamoida harau mathoi kanari adubu handaki sahi asida malimgi oina COVID-19 pandemic asina maram oidana harau mathoi karabasu Ningol singi thamoida pendaba amadi aduma loinana sattatai adum oinama hiyangai thagi nini panma Ningol Chak-Koubana lakpada film forum Manipurna sing amadi tamda leiriba Ningol singi mafamda Yaipha Paojel pijari loinana hiyangai gi nini panma Ningol Chak-Kouba sina maram oidana sing tam animakta ingna tamna panba nungsinaba harau mathoi kana leninaba haibu oirasu haidana film forum Manipurna Yaipha Paojel pijari. Hadaki jahi gi Ningol Chak-Kouba chalise ni Ningol singjungi Chak-Kouba sida mausagum kitang kenaba tamiu toina akoi kena tongdaba tang phangba akoi Manipurgi culture da khwaidigi chawba dumba nupi singi Ningol singi numini adubu handaki sida di chaw thakba kedowa Chak-Kouba tempot buba la yamba tanaba ni kudon yamba tanaba si tupaga unabam thokwa isin upa adagi ahlaman sing unabiraga yamna akoi SOP ngana chathal ningi yamna ing tapa kanoda tobiu na dalati akoi laina asina yamna hengalei bandina mipung kujimakta sungbada sasin nangdanaba yaragadi yithoga matam khara lerga unarnaba simi banadi hena phabrai nai khanje akoi Ningol Chak-Kouba gi mayamle Yaipha Paojel Pibirakpa loina wai sidam ai thamjani. Sahi sigi Ningol Chak-Koubana lakpada koi Manipurgi miyam amadi koi maruina koi nupi singda koi Yaipha Paojel pijari maruina numida si Ningol lobi singidi yamna tangna sahi magi manungda phangzaba numini adubu laibak thiba haigadra handaki chahi sidi malem joina atuba laichatama oiriba COVID-19 koi coronavirus na maram oirakanda koi yamna chinglemna chawna pangthokadra pangthoidra haibidu tambangam de adubu sahi magi manungda lakpa maruina mabung mopa singa pungen pomenaba sai sing saminadana nungaikadaba numida sida koi COVID-19 leibana kanagum kharadi Chak-Kouba haiba kamusu yawi adubu kanagum kharadi adum Kouba habsu yawi adubu haijening badi Koubu koudre maruina akoi lariba hodi like asika mai lerina koi SOP ngana chaminara kanda akoi Ningol Chak-Kouba ge thorom pangthokpa adum maksu yai adubu luri badi akoi
Laina asna maram oirakanda haji akaiba piraiba mayamse akoi puna khangmina mathau tai amromda akhoi Ningol Chak-KOUBA oina akhoi dakhina gi hidanaba sigumba thabaksi mamang chahi kya dagi su akhoi na haijadana lakpani media person moina akhoi Chak-KOUBA gi dakhina gi hidanaba se lepsi arai ba ibung ipana piba adu khudol porado nungsina lawraga akhoi harau tyamna chakchagum chamindana chahi magi yamna tangna phangba khoi gi adu manimina se punna khoi celebration to mina se ba ai na kai dagi manipur miyamda amadi tom khunimakta Yaipha Paojel pije Kanglei sana leba iramdam lamnungsi Manipur haina ningau biraba ireibak asida pokpiriba hauji hingbiriba ima ibel isi inem isal isa punamak kumsi sahi kumja lising ani kungi Ningol Chak-KOUBA numit adu lakle hiyanga gini panbagi skum laba machin mobau oibagi nungsirba wari lipun chesinaba pathakraba nungsibagi maribu semgat thokdok oina ipa ipu singna thambiramba Ningol Chak-KOUBA numit asida lamdam asida irebak asida hingdrun leiriba nupi gi mapok to pokpiraba nuja mapok obiri punamakta IPAK Films Manipur gi khuthangda pijaningba paujildi kumsigi khanda parloi oiraba cultural devastation haiduna ekhoina ngangnariba culture tawjariba lila tawjariba film tawjariba theater tawjariba isai sakjariba kriton tawjariba punamakki lengba otpa punamak ngangkhidraba China dagi horakhiba coronavirus ki pandemic chahi asidadi aikhoi gi chalise singda aikhoina pijaba Yaipha Paojel di adongi punsida tamthirba mahik ase loinadaba punsi oibi adongi damakta malemgi oina chana kanglon piriba pandemic asina soktanabagi kanglam sing ase khangbiduna isada mask upiba kaubidaba amadi social distancing ngakna Ningol Chak-KOUBA lakpiduna aikhoi hingminna khigani karigumba amattana miyoi babu muthatpa ngamdanaba ichil upa oiba aikhoi masel wasak lominnabagi thoram ama oirasi haiduna miyamda amadi ngasigi chaloibi ima oibi nupi oibi punamakta Chak-KOUBA gi paujel asi pijari lakliba hiyangai gi nini panba numit chahi kaya ningsingba thoktraba matamdagi kanglei pak asdaisda akhoi mabung oiba maupa oiba kayana machi machal oiba kayabu yumda chakojaba tha sibu lakliba akhoi hiyangai gi nini panba asdasu kanglei pak asda leiriba ching amasung tamgi ningol oibi khudingmakta aigi maikeidagi Chak-KOUBA tha si nini panba akhoi hiyangai asda akhoi Pibirakpa oina tamthiraba laina COVID-19 gi akhoi laina marak asdaisda chahi gi chawraba ningsingba thoktraba matamdagi laklaba akhoi kanglei pak asigi Ningol Chak-KOUBA tha asida COVID-19 na maram oirakanda akhoi karmaina laina asidagi akhoi ngakthok minarakanda iche singbu Chak-KOUBA haibasi kaidana chatpa yagadagi haibadu government na piriba akhoi SOPC leibiriba kanglei pak asida leibiriba chinga masung tamda leibiriba ichal sing leiba mabung mopa khwai punamangna akhoi punna government na pibiriba SOPC sing ngangminaraga Ningol Chak-KOUBA asi mapung phana akhoi machal machi oiba kya amada mabung mopa oiba singna Yaipha Mangol ba du pangthokna si haiba aigi maigeidagi Paojel pijari loina lakliba hiyangai gi nini panba numit asida akhoi Yaipha Chak-KOUBA asigi damakta akhoi kanglei pak asida leibinariba akhoi phuruk khudingmak ningol oibi khudingmakpu amuka hanna Yaipha Mangol pijabaga loinana aigi maikeidagi Ningol Chak-KOUBA si COVID-19 sina maram oirakanda government gi guideline piriba si SOPC ngangna chatminasi haiba wafam si ai tentangna thangjari Ningol Chak-KOUBA misna lakpasida malem sida leiriba Ningol ibising sanansi oibising sida mongo pa ama saklaga aina thamogi eba nusibadu
ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯄꯤꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝꯅ ꯂꯥꯛꯄꯗ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐ꯭ꯔꯣꯝ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯉꯁꯤ ꯍꯤꯔꯝ ꯀꯌꯥꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯏꯃꯥ ꯑꯣꯏꯕꯤ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤ ꯃꯐꯝꯗ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ ꯏꯪ ꯀꯨꯝꯖꯥ 2013ꯇꯒꯤ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐ꯭ꯔꯣꯝ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯝꯂꯦꯟꯗ इहान हानबा ओइना मयाम पुन्ना थोरम असी पांथोकपा हौजखि अदुबु लाइबक थीबदी कुमसी कुमजा लिसिंग अनिगा कुन कोविड लाइचटना मरम ओइदुना पांथोकपा ngamdabagi damakta ningaitaba amadi ningamdaba phongdokchari ngasi masa masagi thoksil thoram amadi thaugai puduna malem sinthungna chojaina leikraba ise ichel singi mafamda makhoigi lakadaba punsida awa ana thoktaba nungai yaifana leiba pinabiu haina sembiba mapugi mafamda nijeri loina iche ichel oibisingna mabung mopa oiba aikhoibasu nungai yaifaba pinabi bagi isorgi mafamda nibi yani haibagi achetpa thajabasi thamjaraga ngasigi thorom masiga mari lenena thamjaba warol asi matang asida tensinjare punamopu amuka hanna khurumjari